KUKI KHUTLAI PAIBA SINGNA HOUKHIBA NONGYAI MATUNGDA ATAT AKHAM LEITANA LAANDARAKPA ADUDA ASOK APAN NANGHANKHIBAGI THOUONG ADUBU YANINGDABA PHONGDOKPA NGASI YAINGANGPOKPI Bazar YAINGANGPOKPI THAMNAPOKPI SANASABI SANTI KHONGBAL SABUNGKHOK AMADI SABUNGKHOK KHUNOUGI Miyamna Wakat Mifam Chathakhre Wakat Mifam ADUDA SARUK YAKHIBI SAGOL SEM RANI HALKOBI MEIRAPAIBI AMADA PHONGDOKPADA Mama ama OINA icha isu seng kalhaudaba yade haiduna ahing nungthil khaidana chaba tangkhai tumba tangkhai tawduna hodarakliba ase chahi ama makhai henjilakle mamang thaktasu maikai asomda leiba maitei khul sengda KUKI KHUTLAI PAIBA SINGNA LANDARAKTUNA lakle ngarang amuk NONGYAI matungda KUKI KHUTLAI PAIBA SINGNA LANDARAKPADAGI khulgi miyoi ama ASOK APAN nangkhe maram aduna oirakliba fibam asida Senjar amadi state government na athubada paikhatpam thokpa thabak sing paikhatuna KUKI KHUTLAI PAIBA singge mathakta ahakpa chairak phanghangadabani haina mangna makha takhi ngarang madi akhoi khunggamgi isa ama isu ama sokpa yaure masi akhoi kamai khangaga kanada hairaga akhoi punsi si kanbigadoi no haibase akhoi ngasi bhawgi manungsida isa sida haibam khangdana tawbam khangdana phongbangdana thamoi si sadak karaba mama ngakta oisale ba masi budhi loksing pibiu gyan loksing pibiu thongna hapiu masi sokdana ba khunggamgi khungai ba isa isu singje sokdana bagi loksing je tapi you hai baje kanai dano akhoi haijari je hai bida state government amadi central government da akhoi haijari